Biling tabir ko ay puno po imes TV na taram na Oktober galoy na Rajesh Kumar na krumjari asigi maroy pa PAODAM nauna saba Parliament Building asi Prime Minister Narendra Modi na sangado na lebak miyam da kathokre haukiba nuwit nini humni asida valley area singda hingsagi thodok sing chatharkli basi ningthi na plan tawduna makhoi taungambadu uthokpa mali haina Chief Minister N Biren na phundokre loinana kuki lalawa singa kuthokna bada commando ama misam ahum amadi kuki ahum sire mapungwe pau lobirasi ngasi ayu angan bada Prime Minister Narendra Modi na anawa Parliament Building masamak na plaque hangdoktuna leibak asigi miyam da katokre ngasigi thorum aduda Lok Sabha Speaker Om Birla Union Minister Singh Rajnath Singh Amit Shah S Jaishankar Jitendra Singh BJP President JP Nadda Chief Minister kaya yauna saruk yaki thodo adubu Prime Minister Modi na watershed moment ni in Indian history ni haiki Lok Sabha Speaker gi chair yet thangbada thamliba sangol gi matangda Prime Minister Modi na haiki bada masi justice morality amasung excellent ki khudamni India asi democratic nation ama oibatu natuna mother of democracy ni aduga aikoi gi parliament na masigi khwaidigi fajaraba wahan thokni haiki Manipur gi irang so laba Belli gi district sing da leiba khulai paidaba misam praja sing da attack tabubu akan momong da condemn tawi haina Chief Minister N Biren na phongdokre wafam asinga si Chief Minister Secretariat ki darbar hall da paktokhiba pawgi mifam amada Chief Minister na phongdokhibani Chief Minister na makhata aduna haukiba numit nini humni asida valley area singda hingsa gi thodok sing chatharkli basi ningthijana plan tawduna makhoi gi tawbung amadu uthok mali masi yamna kanna condemn tawfam thoi Minister of State Nityanand Rai na state asida leinge matam sida damdam asida tang amuk hanna tangdu laitaba phibamda hanjilaknaba group peace mission semling marak sida uthoknaba thorang mali haki state asigi tangdu laitaba santi laina hingminariba asibu tugaina naba hotnariba sing state asida laiminariba kanglup kuntra marigi yeknabani sarkar asina asigumba singnariba sing leptana thengnagani masidi state asigi integrity da tasengna singnabani haiduna Chief Minister na state asida laiminariba kanglup kuntra marina sarkar asida thajaba thambina nabasu appeal torokli Sri Biren na makata duna state asige territorial integrity da singnar pakuding sarkar asina mayuk nagani haibagi thajaba miyam da thamladuna state asige force sing well trained tawraba khujukulai ningthina lairabani haiki hojik chathariba kunthoknabagi thodok asi Manipur gi apunbagi saktam thugaina naba honaba khulai paiba terrorist ka center na tengbang state government ka thengnabani Cabinet Minister Singh yauna pangthokhiba pawgi mafam duda Chief Minister na makhata duna lambi sorokta miyam gi ihau yawa thorokpa miyamna commando sing amasung security force sing na sajok tasin tawbuda athingba pibidanaba appeal su tawrduna miyamna security force commando sing gi damakta isor khurum biduna makoi pun thogat piu state forcing state home department ki makhada leibana makoi ni chatning mafam da satpada athingba leite haina su phongdokhi mesam praja sing gi mayokta yamna apo makhalgi khuzuk khulai sing siznaduna attack chathariba terrorist group sing mathakta chathaba defensive operations sing da makhoi kuntrarom sire kharana security force sing na phare hansu Chief Minister na makhata na phongdokhi sarkar ama mayam sangana bot piraga leibira ko hajabiyo aikoina Manipur machet ma tahaloi Manipur gi apun masakam ngakani aikoi gi jati kuntra mari ingna jinga leminana honagani haidiba terrorist sing se maru phangna se se mutna bo khona gani ha se masi mayam be koi thajab je thambiyo aduna yaringa koi support obiyo aduna huje koi operation lab boy huje helicopter yamna vulnerable area de helicopter Indian army ki helicopter Indian army ki chief Manoj
लाखरे पांडे आई उन्नदन वारी साई नारायण हांदगी यूनियन होम मिनिस्टर नित्यानंद रे लेरी अदगी स्टेट की प्रभारी पार्टी की समित पत्र जी लेरी 24/7 कोई मॉनिटर तौरका कराई दवा न पाले बगे है बगे तौरका ने कन्ना ये में तो होने जरी कुकी लालहौव सिंगा खुद थोकनबदा कमांडो अमा मिचम अहुम सिरे कुकी लालहौवनी सिंगनबा अमा यावना अहुम सिरे खरना असो अपन नंखरे हाइदी थौदोक थोफम द संगसिन लुबा अखोयगी पावमीना फंगबा पावदा ngasi ayuk angan bapung anirom tarakpada Kaching district ki serau amadi sugunu awang laikai mafam kharada khulai matik sana paiba sudha leiba kuki lalhowani singnaba mioi singna nomai kap kap tuna laklaga yum mai thaba horakhibani hari yum mai thare haibagi paw phangbadagi manak nakpada leiba kun kayadagi lakhiba mioi singna sangchillaktuna Kaching district ki wapok piga खुंथंगना लेबा कुकी कांगलोपना खुंदाबा लांसिंग हाइबा कुल असिदगी स्नाइपर यावना अपो मखलगी खोलाई पाइबा मियोइसिंगना अतत अकम लेतना नोंमई कापथरकी हाइरी मफम अदुदा नोंमई कापनरे हाइबा पाव फंगबदगी मणिपुर की मफम कयादा लाइसेंस नोंमई फाइबा मियोइ कया मफम अदुदा थोमजिलक्तुना नोंमई कापथोक लिबा कुल अदु क्वेश्चनदुना थमलगा माइके अनिदा लेपा लेतना नोंमई कापथोरकी Cherau area da su yum mai thana thana nawai kaptuna changchilakpada kuki lalawwa sing adu takthok na naba afam adu leiba security force sing na su honaki nakal ani gi marakta pung kaya marom nawai kapnaki yum mai thaba amadi nawai kapna bagi pau phangbada Kaching disi somord salam SP Kaching Srebhats yauna commando Assam Rifles amasung BSF ki apun bakangbo ama mafam adu changchinanaba hotnabada langmoidong area da masing yam laba miyam tholaktuna air da aikhoi nakoi bu thajaba thamde air sangba yaroi haina lambi thingjinduna thamki air yahundana DC Kaching amasung SP Kaching ki team aduna commando amasung BSF ki kangbu aduga loinana lansing khuntamna changchinduna security forcing adusu numai kapnaba aduda yaksin ki nomai kapna ba adu da kuki lalawa sing aduna sniper nomaina kaplak pada commando personnel TS Kiran sahi nifutaret purna haitupok pilaikai atai micham ani ningthaujam Mohammed sa sahi kumato sekmaijing Imphal West ningthaujam Gandhi sahi nifu Kaching khunau hairiba mioi sing asi nomaina panbadagi Kaching gi jiban hospital da laikananaba pukhalakpagi lambida laikhidabani hairi aduga Thawal district ki salungphamda KS Ojit sahi nifumwa kawwa mioi amasu heart attack torpadagi lakananaba hotnabada lambida laikhidabani hari Jiban hospital Kaching da commando ama yauna mioi nipan nomaina panbadagi soktuna laikananaba pukhalaki pungkya nomai kapnarba tungda lansing khunda miyamna changchinduna yummai thaba horokpada mafam aduda lairamba kuki lalhauwa oigani chingnaba nupi amana nomai kapthorokpada me ama sokpadagi yummai thaba changchin khiba naha sing aduna nupi adu mafam adumaktada nomaina kaptuna hatki hari tungda kuki lalhauwa oigani chingnaba naha ani kul aduda lotun lairambadagi miyamna mafam adumaktada hatki hari Miyam aduna sugunu area da leiba kuki gi khulsing mathang mathang mai thaduna abang ata thohanki hana khulsing aduda khulai matik sana paiduna khul ngak senduna leramba kuki lalhowani singnaba singna su nomai kapthorokpadagi nakal anigi marakta makha na nomai kapnari hari serau amadi sugunu area da nomai kapnaba aduda maram oiraga kunja kaya magi mafi marol pochai sing punaduna lanjenaraki hari lanjenaraki basingi manungda Kaching Higher Secondary School Grace Cottage Academy na singba tongan ba mafam singda hangliba relief camp singda changjapam lawduna lainari amaromda ngasi Kaching miyam na lambi da lakpa achat awok sing sek tawgi mathakta Kaching AC gi MLA mayang labam Rameshwar gi yumda thomjilaktuna MLA gi yum naktuna leiba security singdagi nomai khara overpower tawduna miyamna lawkre hari nomai bunba sangakpada MLA complex ta khamdun lairamba gari singda security gari ama yauna 4 wheeler manga amadi 2 wheeler kharaga akai atoi thohalamle
Masidasu natana MLA gi mayumdasu nungna thaduna amang ata thohalamle hari ngasi ahing nongyai matungdagi lansing sugnu serau romda koki militant sing amadi state force ka thokna kiba langi pau tabadagi kakchingda kakchingi praja singna hoduna kakching kaithel dukan sing thong londuna irang horakre kakchingi nupa nupi praja mayamna mayumdagi thoknaraktuna Central Forcing lakpada athingba thamkre miyam asina maru oina kakching kaithel kakching lamkhai kakching gi tainabada leiba lambi singda miyamna makutta utup watuk paiduna amadi lambida uwa phajinduna thamlaga Central Forcing lakpada thingki nakal amromda ngasi lan janarakpa miyamna kakching higher secondary school da Committee for Peace and Social Harmony na hangliba relief camp Peace Committee kakching amadi Grace Cottage Academy kakching da hangliba relief camp ta changjapam lokre hairiba relief camp ani asida lanjanarakpa sing masing yaman khibadagi Sandabadagi Victory High School kakching amadi Life Challenge School da nauna relief camp sing hangdoktuna lahenkre nakal amromda ngasi ayu angan badagi hauna wabgai lamkhai bazar da hyanglam wabgai kairakki yamlaba miyoi chinga lambi da thoraktuna Central Forcing lakpada thingki ngasigi lansing sugnu sero wapok pigi irangda miyoi kya lanjen kiba ga mari lenana hyanglam Junior High School wabgai Higher Secondary School amutombi Divine Life English School wabgai lamkhai Yangbi Girls High School amadi Sanatombi High School character relief camp sing hangdokre masing yamlaba khoshaw narba miyam na ngasi Thawal district ki Wangjing Hairok lamkhai da lamdam asigi chief minister Nongthoma Biren gi epiji mai thakre me ahum dagi horakiba purup ani gi ungkhatnaba asi ngasi numit kumani helaba fawda warosin purupangam daba amadi nongmagi misam siba hengalakpa asida lamdam asigi chief minister ama oina warosin puraknanaba thorang amata lokhattaba asida penadraba Thawal district ki Wangjing amasung masigi akoibada khundaminariba lamsing Hairo lamding Karembiko Wangbal Khangabok tenthana singbagi masing yamla miyam chief minister Nongthoma Biren gi epiji mai thakibani khongjang loi amana hai laibaki irangna nongmagi henjilaktuna misam kya siba henjilaklabasu chief minister Ed Biren na tuminna adumak Laishili security personnel kaya sirakliba asi phawbuda pham kolaga adumak leire phibam asida chief minister gi pham khudakta thadokpham thoklabani chief minister Birena pham hek thadokpada irang nemgani atuma tamna chief minister Biren pham thado u haiki nakal amromda sugunu amsung serogi area da kuki militant singa security force singa khud thokna bada Mitai Commando ama sire haiba pau tarakpadagi Wangjing gi masing yamlo miyamna Wangjing tentha SC gi MLA paunam project gi Wangjing wangkhaida leiba yumda thomjillaga MLA pham thado u haina kholau kaya laukre miyam aduna MLA gi yum tamna nungna landa badagi yumgi mingsel na singba akai atoi thoki marak asida Thawal district ki Wangbal da lamdam adugi masing yamlo nupi singna national highway tingduna makoida lengak na nongoi pibiro micham miyam ama matang sijilakpa asida mama oibising tuminna khangduna leibang ngamlaktre haiki marak asida khangbo kul apunbagi nupi mayamna ngasi khangbo ki anauba kaitelda wakat mifam phamduna kuki militant singa India government ka thamnariba su agreement khudakta kakthatlu Manipur gi ngamkhai kaibe roi haiba kholau sing laukre wakat mifam aduda su sangdokpa yaroi khudakta kakthatlu Central Forcing da mateng pangba lepu border area sing da state forcing thambiu Manipur gi DGP sidou haibana singba thaba placard kaya painaki handaki irang asida laikhidraba punawaki mfam da kai khumnabu utpa oina wakat mifam aduda saru yakiba singna minute ani tumina lepki thengna phangma pauda serauda su kuki lalhuba singna sugnogi MLA Ranjit ki yumga nakna leiba yum khara naktana serauda leiba maitegi yum sing mai thakre hari mafam athuda leramba seraugi miyam MLA Ranjit ki yumda chensinduna leiri mafam aduda angang ama amadi nupi ama yauna miyoi mari nongmai maruna panduna soktuna leiri hari
mafam adu ko ki lalawsing na question duna laikibana mioising tholakpa ngamdana hojik phawba leiri mioising adu rescue tawna na ba afam adu da state forcing sanction bangamdana leiri hari hojik manipur thokliba thodok wathok sing asi dharma ga mari leinaba nate haina maming leiraba tangkhul naga folk singer guru Ruben Mangsabana Pongdokre Gafam Masjid Jaipur Kutang Pangtok Kiba Wari Watai Saba Amada Mahana Haikibani Mahana Makhata Arduna Tokli Watodok Sing Asi Dharma Aniki Marakta Maitai Singer Tribe Singer Ni Hai Wafam Asi Asumbanate Asigum Wafam Asi Yaningde Todok Asi Dharma Gamari Laina Banate Amadi Maitai Singer Tribal Singer Gi Marakta Sunate Ayhak tangkulni ukul dagini adubu maru kok laba chingsang pareng sing uruda ayhak onthok na waba oi masina maram oirga water body sing kangsilaktuna aikoi ising phangdabadagi awaba mayok naribani aina miyam da forest land sing kanjab tawbina buchu appeal tori haike state government na paikhat liba war on drugs campaign saruk yarduna artist ama oina music video sing puthokli sel yamna phanglabasu poppy cultivation tawidana ba aina miyam da appeal tawri haiduna manipur da laiminarba miyam da amadi leibak asigi citizen sing da hojik ki oiba pm sigi khwaidi maru oibadi state asida santi amasung mahusagi pm da hajan hanbaduni haiki handagi thogi bashi wari mada akoina tai kinoni religion ki khadnabni hainu pangang ngang nei aduga tribal kamai de khadnabni hainu ngang adu di ai wakni yaning de religion ki fight na de hanta gi shi kino gi maidi ga tribal ki khadnam shunate ting manti toram ba yai amaga adu government ki decision da laga achumadu adum lakani aina appeal tawjaning bidi Manipur da leiriba hoji ai jing da gi lakpani akoi jing she bukhur district gi jing she anam she kokre ball head on thokre ising kangre ukhru shi ising thakningai leitre kri gi no ga forest akoi no forest kan da bagi u she yan thabagi aduna mashi gumba forest ki shok pasida next generation sida koi ising shi krai da gi lakidabno Kermai hingga dah hai bagi pot sini tu forest di miam na kombinasi, aduga ani subna, hoji aku ini Manipur lam tam sida, aku isu campaign de yawe, isu putoe, itu isu seme war one truck hai bisi, trucks isina generation mangke dah witapak terlere, pesa pangjer su, adasi kumusu, tobironu, aduga cingga Mujik si Bobby thaba am thaba sisu tobi ronu haibidi Bobby sina ko kusu kana piroi generation si mangning ai thabu si yam leibni drugs chabsi nisha chaba haibisi do main drugs sina na ko wa one truck haina ko ise bothoga campaign yam tawre do kanana tabi bra kanana tabi da bra ko khangmang amte du aidi aigi friends myam sida the Manipur people sida a whole notice all over India gi miyam sidam as artist aman agi fan miyam da appeal taw jabni aduga acho sang from top to bottom people khoida appeal taw jari shanti gi potche khanminaraga shanti normal life laga school ka ba yadre hujikse Tha amasupna pangthokadoriba Chief Minister ge artist sing ge tengba 2020 to 23 Department of Art and Culture Manipur scheme asigi makhada ngasi Jiribam ki dibong da leiba inunganbi Manipuri Dance Academy Jiribam ki training hall da inunganbi Manipuri Dance Academy Jiribam na sinduna haudopogi thorom pangthokre pangthokkiba thorom aduda Jiribam High Secondary School Jiribam gi retired principal S. Maniton Singh Amadi Inunganbi Manipuri Dance Academy Jiribam ke President Dr. Sandam Kamal Singh na Chief Guest Amadi President Oina Saruk Yaki Thorom Asiga Mari Lainana Inunganbi Manipuri Dance Academy Jiribam ki President Dr. Sandam Kamal Singh na hai hojik matam da
Sanaba jagoi isaina singba asi yamna maru oi lairik tambata natana sanaba jagoi isai sing asi hairabadi tungi punsida matik chami amo oinanaba hotnabada chawna mateng pangli maram aduna lairik tamna academy asida jagoi thawai yauna tamlaga tungi punsida manipur gi culture yokhat paga loinana tungi punsida afaba maipakpa ama oirasunu haiki aroibada moropo amuhanna Nauna Saba Parliament Building asi Prime Minister Narendra Modi na sangaduna lebak miyamda kathokre. Haukiba nuwit nini humni asida Valley area singda hingsagi thodok sing chatharklibasi ningthina plan tawduna makoigi tawngambadu uthokpa mali haina Chief Minister N Biren na phundokre loinana kuki lalawa singa khut thoknabada commando ama misam ahum amadi kuki ahum sire. Masih kita maktadi paudam pijaba matang asil lusinjari bayang tabir bukai punapu amuka hana khurumjari